Wish. Pataas to di. Astubi. Oh, yes. Wish. Haksang di wa. 아한직나 볼 삐버세 분시도 통해 분시도 통분이 Hojik se bata. India ka Pakistan ka lan soknab do tabra. Tayo. Adu kari haininge. Ama hayo. Ado ako na Manipur sila ngamba oisnu haba habi. Manipur na. Ahan sinjak pijarage adu kai kai mathil yaw no yingsi. Hi ma'am, ngasi video se sumain tawbane akoigi haikru mahi se semaga yollaga akoigi khunbi gi ahal akoigi sahi 65 ki mathakta leiba ahal sing akoigi khunbi gi youth sing na seba fangjaraga ahan sing da borni bagi thoram kha oidoine bako ado ma'am ai introduction se kitang sang na ngangjage intro se sigi thoram se akoigi khunbi gi hojik pubiriba akoigi pastor thoringam rai khan na mana haudok piramani akoi khunbida handakisina marirak oidoine mamang dasu aigi video yengbiba singna adum khangani adum thagachabani ado ngasi su amuk thagale ado handak se akoi gi mamang dasu oja khoi gi imungna pastor khoi gi imungna san ama lairaga hansing mayam chakawraga aduga akoi khunbi gi youth singna sillaga adumaina tawgibne ko adu handaksu akhoi khunbigi youth singi damakta akhoi gi hojiki pastor gi nupi ojani sina magi haikru mana semjaba haikru se mana akhoi gi khunbigi youth sida pithoga se noina ngamjaba fundraise tawro aduga adugi paisa duna hansing da amuk seba phanga se na adumain tawraga tawba oidoini handaki sisu ko ado sigi thoram je hodok pibagi damakta ojabasu ngamkhai leitana thagachari adum tung koina adum sigi poche tawba ngamba oijage haidi ahansing dugi yam harawba mamang dasu ahansing yam harawgi bane bako haidi sum ahan oirakpa haisidi yumdagi thokpa ngamaktaba aduga magi hana tinaramba mamanaba amta thengnaba ngamlaktaba adugumbaso moi amumuk sigumba program se sinbirakanda di moi kuina thengnarudraba ahansing dasu moi thengnarakanda am nungaijaba moi dasu ma adumaina phawdo koina uye aduga akoina su seba phangaga moina noi mangon oyuko khotlugo tungda chawkhatpa oyuko gaina adumaina bor pirambado amna thunggadaba manbado adumaina oye aduna ma'am intro se khadi sangre adu ma'am video makha tasilase Kari uning langay tinawra Kari uning kingay charyora Raisil paray parbam Faye parnaksi Karili gersi barbam ka Langay maniti ura kingay ji maini Ralmani 나싱기 세바마얌 아할라만싱나 팡레 하가 펠러드나 아할라만싱나 나싱 노이 보로요코 하이는 볼 피비히바 이쇼기 밍다 볼 피비바 아망바 컵 오이데서노 he angkam yunlui le kai ni chaglas ka jamang malaro he to bi chaglas he mang malala to bine na ye no hangai kai samdan piro nai samsang piro khut mitin don pir he program hina ama 아한싱나 볼 피바세 분시도 통해 분시도 통분이 나 아두나 너의 아한 아마 오이나 볼 피바시 파자나 피바 땀세고 이자 이수싱부 볼 피바 땀드네 이모싱부 볼 피바시
ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯃꯛꯇ ꯅꯪꯒꯤ ꯃꯤꯠꯅ ꯅꯪꯒꯤ ꯅꯅꯥꯅ ꯎꯕ ꯐꯪꯗ꯭ꯔꯁꯨ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯨꯡꯕꯅꯤ ꯅꯪꯅ ꯁꯥꯎꯔꯒ ꯀꯣ ꯅꯁꯨꯕꯨ ꯆꯩꯕꯤꯔꯒ ꯃꯤ ꯑꯣꯏꯗꯁꯅꯨ 하이나 하이비비시 능 우드비에 아두부 미 오이러로 마 하영 미 오이러로 퉁악거들이니 아두나 잭신세 하이비시 하이저닝머니 아이고 한지 냠마 레이래 이 자신기 나우스나바 유 그렇다가 락부디 얌 사오르가 유타에 콜레 하이나 사오버 미수 야오버 말레 아두가 이사나 빠이바 니사디 그리스 똑방 남다바 마얌 야와 ng시디 아한싱 카이니 타독방 남다우싱도 시들로는 고토 버나 도비시라 고 자도우싱나 너 아한 오이레 시게도르니 또 하이나 하이르도 따드레 너 시기니 컨데바 말레 너 시부 니미타 파스라 아이나 라가 마부 아이나 카이니 또 하이나 또 키더니 오직 시르 가마이 도도 너 하이나 하이부 너 누가이게드라네 너도 아한 오이 그래 아이고 이몽 파는나봐 이자싱도 파는나봐 나모누 피부 과자가누 나모누 피부 카이니 자가누 나자부 유타가누 나수부 유타가누 하나 하이브 야는나봐 능 니사자로이도네봐 어느 능 니사자 레이니 능 나모누 피부 그래 하이브 남바 나자는 바부 그래 하이브 남바 그래서 하이브 남대나 앙앙무수 하이브 남대나 능리 하이래 어디 그이도니 또 아이나 하이브디 사우비 하이브네 듣고 아한기 마만두 레이하닝에 하이브네 아한 오이버기 마만두 레이하닝에 나시 크리스천 유थ 소사이티나 수마이나 아한 지문 시에 하이네 떠리비시 너희기 보르 팜부이네 너희기 보르 팜부도 마뿡 파나 마띠짜나 너희나 보르 비비크라부디 아이고 군비시 하이엔 고너리 소이드나 누가이라도니 하이비시 소이드라부니 아두부 아이고의 아한징나 아두 칸비드라바 아두디 아이고의 군비서 너희네 힝부금 나강신소 좀 힝기니 미 어또번에 마탕 누아이 그래서 아한징기 볼비드라부디 아좀 힝기니 루홍바 마탐다 너희는 너희기 마우 오이기도리바 싱부 그리 떠우도리 싱부 까르가 아수마이나 꼭 난비에고 그리 너 볼비에바 아두 타모이 놈들이 싱나 토파 보러 오이르디 방거더우니 루홍범 덤더 노이나 나모누 피 오이게드라 나 수누 피 오이게드라 모이부 까르가 노이나 그리 그노 떠르가 보 모이나 낭부 그리노 프레젠 아마 피브데 낭 나스마이나 굿나 안비르가 볼 피브두 타모이 놈들이 토디 모 아두기 볼도 방거더우니 아두부 따오고이 마싱 미나 떠네나 떠바 각드네바 너희나 두다 짱가 볼 피밤 담다 그럼바 볼 피비노 능수 강대바 아둠 콧 나라가 그리로 주루주루 술러가 자 기분해봐 다시에나 능이 터모이득이 능 누가요고 야이 포보고 너 자신도 아예싱 독수는고 하이나 터모이 싱나 능이 터모이 농득이 능기 너모누 피두고 나자누 피두고 능나도 마이나 터모이 싱나 볼 피르디 쇠있는 볼도 방근해봐 아두 와이 코이 볼 너시다 볼 피히바 그나 야우래 야우래고 명 뻔삐비렁거니봐 사오그누 아이나 아시 하이리시 사오그누 아이고 이마싱 이빠싱다 아이고 이시 시리어스 오이디에봐 루나 컨전데봐 에마우사니다 아시 떠나보내다 하나 떠보금 떠해봐 소이드나 막 아이나 삐그러버시 마디 퉁거도 보니고 마사싱 퉁거도 보니고 하이나 와간짱나 삐르디 소이드나 퉁버네봐 능나 우호우 들어보수 능나 따우 들어보수 능나 볼 삐비 그러가 능기 자히 아한 오이가 시기부 따라보수 능기 볼도 나자나 수싱다 둥인버니 고 하이비시 하이저닝버니 아두나 아할라만싱 얌 잭신하닝에 하이기버기 와리 맛둥 마카 따보다 안컴나 하이기버기 마카 따보다 너희부 얌 잭신하닝에 너희부 나자나 수싱 마마우누 비싱부 얌 뭉시하닝에 너희나 사울가 시라삐 기부도 시랍도 아둠 마기 분시다 레이크러니 마차마수기 분시다 레이크러니 까우비그누고 너희는 하라오르가 누가이르가 볼피비 그러부도 마기 분시다 나차 마차마수기 분시다 볼도 레이크러니 하이비시 하이저닝버니 아두수고 아두마이니 요레 군나시다수 루파 리싱 따라 군발 러우래 펑그래 पैसा 요르가고
ꯑꯗꯨ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯄꯨꯔꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯌꯨꯠ ꯁꯣꯁꯥꯏꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯄꯤꯔꯦ ꯃꯣꯏꯅꯁꯨ ꯑꯁ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯕꯨ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯔꯗꯤ ꯑꯁꯤꯒꯤ ꯃꯃꯜꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯍꯥꯏꯅ 500 1,000 ꯄꯤꯔꯒ 10,000 ꯐꯪꯉꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯌꯧꯔꯒ ꯑꯗꯨꯅꯦ 10,000 ꯐꯪꯉꯦ ꯅꯍꯥꯟ ꯑꯁꯤꯗ ꯒꯥꯔꯗꯦꯟꯗ ꯑꯣꯖꯥ ꯒꯨꯔꯨꯝꯊꯪꯅ ꯄꯔꯅꯥ ꯇꯧꯃꯤꯟꯅꯁꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯇꯩ ꯏꯅꯥꯎꯕꯨ ꯀꯧꯋꯦ ꯑꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯃꯣꯏꯕꯨ ꯍꯁ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯒꯤ ꯐꯦꯂꯣꯁꯤꯞ ꯇꯧꯗꯧꯔꯤ ꯑꯒꯥꯄꯦ ꯐꯦꯂꯣꯁꯤꯞ ꯑꯗꯨ ꯑꯁꯤ ꯁꯦꯝꯃꯤ ꯅꯣꯏꯁꯨ ꯃꯃꯜꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯤꯕ ꯌꯥꯕ ꯄꯤꯔꯒ ꯅꯣꯏ ꯑꯁꯤ ꯈꯔ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯄꯤꯔꯒ ꯑꯗꯨꯗꯁꯨ ꯂꯨꯄꯥ 9,000 ꯐꯪꯉꯦ ꯑꯗꯨ ꯑꯁꯤ ꯌꯣꯟꯍꯧꯕꯗꯨ ꯂꯨꯄꯥ 50,000 ꯐꯪꯕꯒꯤ ꯑꯗꯨꯅ ꯏꯟꯁꯥꯡꯁꯨ ꯆꯥꯁꯨ ꯁꯝ ꯇꯩꯅꯤꯡꯉꯥꯏꯒꯤ ꯍꯤꯗꯥꯛꯁꯨ ꯀꯣ ꯂꯣꯏꯅ ꯂꯩꯔꯒ ꯁꯦꯝ ꯁꯥꯔꯦ ꯑꯣꯖꯥꯅꯤꯅ ꯁꯦꯝꯈꯤꯕꯅꯦ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯕꯤꯁꯦꯀꯣ ꯅꯣꯏꯒꯤꯗꯃꯛꯅꯦꯀꯣ ꯅꯨꯡꯁꯤꯕꯒꯤꯅꯦ ꯁꯣ ꯊꯨꯝ ꯅꯝꯃꯣ ꯇꯧꯁꯤꯜꯂꯣ 오케이. 오. 신대. ꯆꯥꯛꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯖꯒꯦ ꯀꯩꯅꯣ ꯆꯥꯕꯗ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯧꯕꯗ ꯉꯥꯏꯔꯤꯅꯦ ꯍꯧꯕꯗ ꯉꯥꯏꯔꯤꯕꯣ ꯈꯪꯕ ꯉꯝꯈꯤꯔꯣꯏ ꯍꯧꯖꯤꯛ ꯁꯤ ꯀꯣꯟꯅꯒꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯍꯨꯝ ꯑꯣ ꯑꯃꯅ ꯑꯁꯣꯝꯗ ꯑꯍꯨꯝ ꯑꯣꯏꯔꯗꯤ ꯅꯣꯏꯅ ꯍꯣꯠꯂꯤꯁꯦ ꯃꯤ 70ꯒꯤ ꯅꯠꯇꯦ 90ꯒꯤ ꯆꯥꯡꯗ 90 ꯃꯤ 90 ꯃꯨꯛꯀꯤ ꯆꯥꯡꯗꯅꯤꯅꯦ ꯁꯤ ꯑꯃꯅ 30 ꯆꯥꯕ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ ꯃꯤꯁꯦ 30 ꯆꯥꯕ ꯀꯟꯕ ꯃꯤꯗꯤ 30ꯗꯤ ꯀꯣꯟꯅꯗꯦ ꯀꯣꯟꯅꯗꯕ꯭ꯔꯥ 25 ꯑꯣꯀꯦ ꯅꯣꯏꯒꯨꯝꯕꯗꯣ ꯑꯗꯨꯗꯤ 25ꯒꯨꯝꯕ ꯑꯣꯏꯔꯝꯅꯤ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯆꯤꯌꯔꯄꯔꯁꯟ ꯃꯦꯗꯥꯝ ꯇꯦꯁꯤꯜ ꯃꯣꯏ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯕꯤꯔꯦ ꯉꯁꯤꯒꯤ ꯆꯥꯛꯁꯦ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯉꯥꯟꯕꯁꯦ Maringa lawyang raidang kalalo Maringa lawyang raidang kalalo Maringa ramya kal thunga se Maringa ramya mangirma se ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩꯔꯦ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦꯗꯔꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯀꯜꯂꯦ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯍꯣꯏ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯑꯗꯨꯒꯤ ꯍꯅꯨꯕꯤ ꯃꯈꯩꯁꯤꯅ ꯑꯁꯤꯗ ꯑꯩ ꯎꯠꯂꯛꯀꯦꯁꯦ ꯁꯤ ꯆꯔꯆ ꯃꯅꯨꯡꯁꯤꯗ ꯂꯣꯏ ꯂꯣꯠꯄ ꯆꯪꯈ꯭ꯔꯕꯅꯦꯕ ꯁꯤꯗ ꯍꯅꯨꯕꯤ ꯃꯈꯩꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯍꯅꯨꯕꯥ ꯃꯈꯩꯅ ꯍꯥꯏꯔꯤꯁꯤꯅ ꯅꯣꯡꯁꯦ ꯁꯨꯡꯇꯥ ꯇꯥꯔꯣꯏꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯅꯨꯕꯥꯈꯩꯗ ꯍꯥꯏꯁꯦ ꯌꯦꯡꯀꯣ ꯁꯤ ꯂꯩꯔꯦ ꯍꯅꯨꯕꯥꯈꯩꯁꯦ ꯁꯤ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯃꯣꯏꯁꯦ ꯅꯣꯡꯁꯦ ꯁꯨꯡꯇꯥ ꯇꯥꯔꯣꯏꯁꯤꯅꯦꯕ ꯍꯪꯁꯦꯕ ꯃꯣꯏꯗ ꯄꯗꯔ ꯅꯣꯡ ꯇꯥꯔꯔꯣꯏ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯍꯣꯔꯦꯟ ꯇꯥꯔꯗꯤꯅꯦ
ꯑꯁꯦꯡꯕ ꯌꯥꯔꯦꯀꯣ ꯑꯣꯀꯦ ꯄꯇꯥ ꯅꯣꯡ ꯇꯥꯔꯔꯣꯏ ꯑꯇꯣꯞꯄꯁꯨ ꯇꯥꯔꯔꯣꯏ ꯑꯁ ꯑꯇꯩ ꯃꯔꯤꯡꯒꯤ ꯑꯃ ꯂꯩꯋꯥꯗ ꯇꯧꯁꯤꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯀꯥꯏꯔꯣꯝꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯣꯀꯦ ꯁꯤꯗꯗꯤ ꯌꯧꯔꯛꯑꯔꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯇꯥꯔꯗꯤ ꯁꯤ ꯌꯦꯡꯉꯣꯅꯦ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯐꯪꯁꯟꯗ ꯅꯣꯡ ꯇꯥꯍꯜꯂꯗꯤ ꯅꯣꯏꯁꯨ ꯉꯝꯃꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯂꯩꯅ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯣꯝꯗꯗꯤ ꯈꯔ ꯃꯪꯉꯦꯗ ꯕꯗꯔ ꯋꯥ ꯅꯨꯇꯔ ꯚꯣꯏ nimme ko nunga watararam tek rom ru duai nunga war rom wathal gara alal gisara nungsa thokre hojik nungsa thokre hanubi mungai thore as hanuba makai na ngamgre hau ai yan dore yai ahan gi mathina safu mele haibaduni e mane माने याम हाइरे नोंपोकरोम दा चखरे ओके अवांग नोंपोक रोम दा खोंबी अनि दो फजादा खरुमो मासे लाइनि फजादा खरुमो ओके 누비암 그네 빌레고 전자고래 누비암 그 빵 누비암디 빵구 소 ya muk loin thore nabi magai se nupa magai noknari ne ba khat le na ko enche le na ipu magai sina wow ngasigi akhoi asars lai sabi makai zoom kitang to jilagi ko reels somda niktharo ba cha to bidam 하이레요 뒤산기나 라헬가 니용 항설기나 사들라 심레이다 디봉노 लावले 심레이다 디봉노 남가래 심레이다 디봉노 호예 라일라 last year ahumrak tawai ko mamangi jehida amuka tawbang ngamloira haina khanbani adubu asasigi ministry di kum tawni da handi mutakti gaba sumaina tawbse haina wakhanda yam khanba adu kumsi di youth sing bu noi payo ko haina youth sing bu pi adu handak si youth sing su kri su prepare tawram daba haidi sem saram daba paisa su changi do adu gi makta sem saram daba gi damakta aina khanbane aise haigru mihi si keno asigi dama aina semba na tabni adu aiguna khanlaga last year December sida sembane ba semlaga adum paisa su khra tongja hauge aina sembane ba huje horendi kram haina tawbra hairaga yoching paisa laitre asi ministry pangthok nangai amok taw nangai si paisa laitre phan kri su laite haibaduda wakhanda
ꯍꯩꯒ꯭ꯔꯨ ꯃꯍꯤ ꯂꯩꯌꯦ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯗꯤ ꯑꯁꯤꯅ ꯐꯟ ꯔꯦꯁ ꯇꯧꯔꯣ ꯍꯥꯏꯅ ꯄꯤꯕꯗ ꯑꯆꯨꯝꯕꯗꯤ ꯑꯗꯨ ꯈꯛꯇ ꯌꯣꯜꯂꯗꯤ 10,000 ꯈꯛꯇ ꯑꯣꯏꯅꯤ ꯑꯗꯨꯁꯨ ꯌꯧꯗꯕ ꯌꯥꯏꯌꯦꯀꯣ ꯑꯗꯨ ꯏꯁꯣꯔꯅ ꯊꯕꯛ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤ ꯍꯩꯅꯤꯡꯕꯅꯦ ꯑꯩꯅ ꯉꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥꯅꯤꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯄꯅꯦ ꯁꯤ ꯑꯒꯥꯕꯤ ꯐꯦꯂꯣꯁꯤꯞꯁꯦ ꯁꯤꯛꯀꯤꯡꯗꯗꯤ ꯇꯧꯒꯅꯤꯗꯤ ꯑꯩꯈꯣꯏ ꯇꯥꯟꯅꯕꯅꯤ ꯁꯣꯔꯁꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯔꯥ ꯄꯩꯁꯥ ꯏꯟꯀꯝꯁꯤ ꯆꯥꯛ ꯄꯤꯖꯒꯗꯧꯔꯤꯅꯤ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯈꯣꯠꯄꯒꯤ ꯄꯩꯁా ꯆꯪꯒꯗꯧꯔꯤꯅꯤ ꯑꯗꯨ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯁꯥꯔꯒ ꯂꯩꯔꯝꯕꯅꯦ ꯅꯣꯡꯃ ꯑꯣꯖꯥꯅꯤꯅ ꯑꯩꯒꯤ ꯍꯩꯒ꯭ꯔꯨ ꯃꯍꯤꯁꯦ ꯑꯣꯐꯔ ꯇꯧꯔꯒꯦ ꯐꯟꯔꯥꯏꯁꯀꯤ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯅ ꯄꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯣꯖꯥꯅꯤꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯄꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯔꯦ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯇꯧꯔꯁꯦ ꯑꯣꯖꯥꯅꯤꯕꯨ ꯈꯛꯇ ꯊꯥꯒꯠꯈ꯭ꯔꯦ ꯀꯩꯅꯣꯅ ꯃꯌꯥꯝꯅ ꯌꯨꯠꯀꯤ ꯆꯤꯌꯔꯃꯦꯟꯅꯁꯨ ꯍꯩꯀ꯭ꯔꯨꯁꯨ ꯑꯩꯒꯤ ꯄꯩꯁꯥꯅ ꯂꯩꯕ ꯁꯨꯒꯔꯁꯨ ꯑꯩꯒꯤ ꯄꯩꯁꯥꯅ ꯂꯩꯕ ꯑꯗꯨꯒ ꯃꯥꯅ ꯑꯆꯥꯔ ꯁꯦꯝꯕꯗꯨꯅ ꯃꯥꯒꯤ ꯑꯣꯏꯈꯤꯕ ꯑꯩꯗꯤ ꯀꯔꯤꯁꯨ ꯐꯪꯍꯧꯗꯕ 나 할아버지 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯖꯩꯌꯦ ꯅꯣꯏꯒ ꯁꯨꯃꯥꯏꯅ ꯂꯦꯟꯕ ꯄꯨꯟꯕꯁꯦ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯇꯁꯦꯡꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯨꯟꯃꯤꯟꯅꯅꯤꯡꯉꯦ ꯂꯩꯃꯤꯟꯅꯅꯤꯡꯉꯦ 나 ꯑꯩꯅ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯑꯥꯗ ꯐꯝꯃꯒ ꯑꯩꯈꯣই ꯅꯍꯥꯁꯤꯡꯁꯨ ꯌꯥꯎꯅꯤꯡꯗꯕ ꯌꯥꯎꯋꯦ ꯂꯥꯛꯅꯤꯡꯗꯕ ꯌꯥꯎꯋꯦ ꯂꯥꯛꯇꯦ ꯈꯔ ꯂꯥꯛꯇꯦ ꯈꯔ ꯑꯃꯅ ꯂꯥꯛꯅꯤꯡꯅ ꯂꯥꯛꯑꯦ ꯑꯁꯤꯗꯤ ꯂꯥꯛꯅꯤꯡꯅ ꯂꯥꯛꯀꯗꯧꯕꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯍꯥꯏꯕꯗ ꯍꯜꯂꯛꯑꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯃꯨꯛꯀ ꯍꯜꯂꯛꯑꯔꯣꯏ ꯏꯃꯥꯁꯤꯡ ꯏꯄꯥꯁꯤꯡ ꯀꯣ ꯅꯍꯥꯁꯤꯡ ꯍꯜꯂꯛꯑꯔꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯥꯡꯅꯈꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯁꯩ ꯁꯛꯈꯤꯕꯗꯨ ꯑꯃꯨꯛꯀ ꯁꯛꯄ ꯐꯪꯂꯔꯣꯏ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯏꯁꯩꯗꯣ ꯍꯌꯦꯡ ꯑꯃꯨꯛꯀ ꯁꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯨꯡꯉꯥꯏꯅ ꯁꯛꯈꯤꯕꯗꯨ ꯑꯗꯨꯗꯤ ꯂꯩꯔꯔꯣꯏ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯋꯥꯉꯥꯡꯅꯈꯤꯕꯗꯨ ꯍꯌꯦꯡ ꯑꯃꯨꯛꯀ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯃꯃꯟꯗꯨ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯅ ꯂꯧꯋꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯧꯕꯗꯨꯕꯨ ꯍꯥꯏꯃꯜꯂ ꯈꯟꯒꯅꯨ ꯑꯕꯣꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯎꯄꯨ ꯑꯃ ꯑꯣꯏꯔꯕꯗꯤ ꯕꯣꯔ ꯄꯤꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯧꯕꯅꯦ ꯍꯥꯏꯕꯁꯤ ꯈꯟꯊꯅꯁꯤꯀꯣ ꯑꯁꯤꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯩꯅ ꯕꯣꯔ ꯄꯤꯕꯗ ꯏꯆꯥ ꯏꯁꯨ ꯁꯣꯏꯗꯅ ꯕꯣꯔ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯈꯟꯊꯕ ꯉꯝꯕ ꯏꯄꯨ ꯑꯕꯣꯛ ꯏꯃꯥ ꯏꯄꯥ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯨꯃꯛ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯦ 오케이. ꯃꯌꯥꯝ ꯑꯍꯟꯁꯤꯡꯁꯦ ꯆꯥꯛ ꯄꯤꯖꯔꯁꯦ ꯑꯗꯨ ꯀꯩꯀꯩ ꯃꯊꯤ ꯌꯥꯝ ꯇꯧꯋꯦ 할로 할로. ꯕꯤꯌꯨ ꯍꯟꯊꯅꯤꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯅꯪꯕꯣ 티두가. ꯐꯨꯔꯤꯠ ꯑꯍꯟꯕ ꯂꯤꯠꯂꯒ ꯑꯃꯟꯕ ꯃꯥꯜꯂꯦꯍꯦ ꯑꯩꯈꯣꯏ ꯗꯗꯥꯁꯦ 으스 날래 ngasi디. ꯂꯩꯇꯦꯍꯦ 세 세. ꯑꯍꯟꯁꯤꯡ ꯆꯥꯛ ꯄꯤꯖꯔꯒꯦ ꯑꯗꯨ ꯀꯩꯀꯩ ꯃꯊꯦꯜ ꯌꯥꯎꯕꯅꯣ ꯌꯦꯡꯁꯦ 점풋 레이레. ꯆꯒꯦꯝ ꯂꯩꯔꯦ 아. ꯁꯤꯁꯨ ꯆꯒꯦꯝꯅꯦ 오케이. 누가 썸기나? ꯊꯕꯤ 오케이. 누가? 와우. ꯉꯥ ꯊꯣꯡꯕ 와우. 오케이. nga thongba. To si nga mahiro. Okay. Sina nga fry. Porom fry. Sak leire. Sna chom nga si loire. Pagi yut makai leire sida. The youths. Okay. Hauna sabiyo ko. 유자 10원 하우나 짜비요. 아한 간자오 하우나 짜비요. 라니 मरिंगरम्या कल धुंगा से मरिंगरम्या मांगे मासे maru maliro. ꯑꯝꯄꯜ ꯌꯥꯎꯂꯦ ꯆꯝꯐꯨꯠ ꯌꯥꯎꯂꯦ Koi women society gi executive makhaini ngasigi chak silang biba. Haubra wa ikai biga tawdana. Hawene. Moina sindradi ngasi chaksa roi. Sakhom phajaba ma amtang.
sak ara sak nga su git nam chilu yam chaw ꯁꯤꯒꯨꯝꯕꯁꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯃꯕꯅꯤ taning de da akhoi na dum tor la bani da ne ngasi ngarang khakta ekta yaudana ne Watu kalo kulpu kula rubrak wairo kantim mase Watu kalo kulpu kula rubrak wairo kantim mase Maringanung lim kantim bene Mausan is Swilen ki ye yours an limbre nang ni kupi khawla nang kai hiru lam kura na use na mau re use arab re san pai mak sang e khang ni san nang le hiru kai ni ye kupi khawmat ni nai simai la ni le thung nang limbre nang yu kupi khawla